Hello everyone and welcome back to my channel. Mayam ngasi ai akamga kangsoi thonge ko haidi olang ba siga thau do chaning de na khali kangsoi thonge ne ba do siga mosori ga jenam adaidi tomato tawraga kangsoi tawine ba ko aduga amana ngauri ne ba ko ado angau ba simu kai kai angau bai no yenghala ke ko mayam da mayam sida lai re gi angau ba do se deshi alu ga daidi karon matum tadi ga jongcha ka ngauri ne ba ko yi se ado kuireba jongsak sadaba aduduna taningi haina si angauba tawrani aduga amepi ama tawrani aduga dum charani kangsoiga angaubaga amepiga atai kesum mathel tawraroyaba ko ado si tani myam ngasi di atai kesum ahenba mathel tawdre ado yengmina si dum video se loibo myam mayam ai chak chaba khotpa loireba do nungdin gi pung ahum ta salak tore live thage aina tawraga nungse kanna chutharaktana live ka amta thaba ngamdre boi iskan mana kaino ne yo nungsit ka konana ni ne turise nungsit ka konana sitla ka churi ba nong je sumai paira challi je jeng asai nong lep na tabado ado se loi mu se maning se loi na ising thum gare du se ubra se asonda yang ala ke ko salaga kamga do sai si na mu hele ko do sona bathroom ga latrine bathroom se thum dore ba ada sai ke mu do baldin ka se tanghai ma thum me baldin se tanghai ma thum me du gai di ase kuhagi si round si so khak wang mane ba ko si su thum me ba ko ado atai sonda yang ala ke ba ko salagai mayam se yengo se dhari ne ba ko khoi gi se lai re ba ko ai chakhum gi thong hang do ga ka pai ne ba ko huji ki se baltin lai ba do du du ne ba ko do se lai re du si dhari se loi thum me du se loi thum me ba ko sai se adai di agi sumang paka se asi ju khara thum me ba ko so si ama mang lon da sala yang ala ke mayam si na sumang ne ba ko do asi su thum me du si grill lai ba sina ne ka pa nungai re du si sumang si su thum me ubra se me asi su loi thum me ba ko do se grill se nungsa nong hai jal le na sumai na polythene hapi ne ba ko ado ga si mamangi si sumang si thum de si paka si thum de asi di thum de asina khatang wange ko anauba ne ba son gi sina son da lai ba se si sina hana gi paka ne ba du na sina thumba heli ba aduga son side ki dari su thumme ba ko salaga yang halak ko dum se ubra me am sina ne side ma gi ne ba du akoi gi mamang gi gate to ada lai re na ko ado si dari lai ne ba ko da dari da su se ubra se ai zoom ta rake du asi side se ising khara lai ba ko du gai di asida tuli ta bane bo si oraga son sai si de koi wal khadre ba do ada wal mate ka maga raga si mate khatangai re ba du swai bakta khoi gi maning gi gate laibra du bau tane ba ko tai di loina khai ba wal ado si son gi kano ne ba son gi sangbam gi gali ne ba ko do loina thum gare du di nong phara ga yang halak ke ba aduga se sangoi da su ising kano tawre jurai ba khanga ba son da gi kanna taman gi na sumai paisa lai ne ba ado se gari lai ba gi si maning ka se loina sot le andai di si se sai se loi sot le ba sai du se sigai hap ne ba ko du sigagi hauri ne ba tin je sigai na abu ada si mate chana tai di loina
ꯋꯥꯜ ꯇꯧꯔꯦ ꯑꯗꯣ ꯁꯤ ꯃꯇꯦꯛꯁꯦ ꯅꯣꯡ ꯐꯔꯒ ꯁꯤ ꯒ꯭ꯔꯤꯜꯁꯦ ꯍꯥꯡꯉꯒ ꯁꯣꯟꯒꯤ ꯂꯝꯕꯤꯗꯣ ꯌꯦꯡꯍꯜꯂꯛꯀꯦꯕ ꯑꯩ ꯍꯧꯖꯤꯛ ꯇꯧꯔꯗꯤ ꯃꯣꯕꯥꯏꯜꯗꯣ ꯂꯣꯏ ꯆꯣꯠꯈ꯭ꯔꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯥꯁꯨ ꯍꯜꯂꯛꯑꯦ ꯑꯗꯣ ꯄꯨꯡꯆꯣꯠ ꯆꯣꯠꯂꯒ ꯂꯥꯛꯑꯦꯕꯀꯣ ꯃꯥꯁꯦ ꯑꯩꯈꯣꯏ ꯄꯥ ꯅꯍꯥꯟꯉꯩ ꯌꯨꯝꯗ ꯂꯩꯇꯦꯕꯀꯣ ꯑꯁꯥꯝꯗ ꯆꯠꯂꯨꯏꯑꯕ ꯃꯥꯁꯦ ꯑꯗꯣ ꯑꯁꯥꯝꯗꯒꯤ ꯍꯜꯂꯛꯄꯗ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯆꯥꯕꯒꯤ ꯄꯣꯠ ꯆꯩꯗꯣ ꯂꯣꯏꯔꯦꯕ ꯑꯗꯨꯅ ꯄꯄꯥꯅ ꯆꯠꯂꯒ ꯀꯪꯕ ꯂꯩꯔꯨꯏꯅꯦꯕꯀꯣ ꯑꯗꯣ ꯀꯩꯀꯩ ꯂꯩꯔꯦ ꯍꯥꯏꯗꯨꯁꯨ ꯌꯦꯡꯍꯜꯂꯛꯀꯦꯕ ꯃꯌꯥꯝꯗ ꯃꯌꯥꯝꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯌꯦꯟ ꯑꯃꯈꯛ ꯂꯣꯏꯌꯦꯕ ꯈꯪꯉꯕ ꯑꯗꯨꯗꯣ ꯅꯣꯡ ꯇꯥꯕꯁꯤꯒ ꯁꯣꯝꯗ ꯖꯦꯅꯝ ꯃꯊꯛꯇ ꯀꯥꯈꯠꯅ ꯂꯩꯈ꯭ꯔꯦ ꯀꯟꯅ ꯑꯗꯣ ꯑꯩꯅ ꯀꯟꯅ ꯀꯧꯁꯜꯂꯤꯅꯦꯕ ꯑꯗꯣ ꯂꯥꯛꯑꯣ ꯍꯥꯏ ꯌꯥꯗꯦꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯗꯣ ꯑꯃꯈꯛꯇꯪꯅꯤꯗ ꯃꯌꯥꯝ ꯑꯅꯤꯒ ꯁꯨꯖꯗꯦ ꯑꯃꯇꯪꯅꯤ ꯑꯗꯣ ꯁꯤꯗ ꯂꯩꯔꯤꯁꯦ ꯌꯦꯡꯉꯣ ꯁꯤꯁꯤꯅꯦ ꯑꯩ ꯌꯦꯡꯍꯟꯗ꯭ꯔꯦ ꯑꯗꯨꯝ ꯌꯦꯡꯍꯜꯂꯤꯅꯦꯕ ꯃꯌꯥꯝꯗ ꯑꯗꯣ ꯃꯌꯥꯝꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯄꯥꯅ ꯄꯨꯔꯛꯄ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯑꯗꯣ ꯌꯥꯝꯅ ꯂꯩꯔꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯌꯦ ꯃꯥꯁꯨ ꯅꯣꯡ ꯇꯥꯕꯗꯨꯒ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯉꯥꯔꯤ ꯉꯥꯔꯤ ꯍꯥꯏꯗꯤ ꯇꯣꯉꯥ ꯉꯥꯔꯤꯗꯨꯅꯦꯕꯀꯣ ꯑꯗꯨꯗꯣ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒ ꯄꯣꯂꯤꯊꯤꯟꯗ ꯂꯩꯔꯤꯁꯤꯡꯁꯤꯅ ꯍꯥꯡꯗꯣꯛ ꯌꯦꯡꯍꯜꯂꯛꯀꯦꯕꯀꯣ ꯑꯗꯣ ꯁꯤꯅ ꯆꯦꯡꯕꯥꯛ ꯄꯨꯔꯛꯑꯦ ꯆꯥꯒ ꯑꯗꯨꯝ ꯊꯛꯅꯤꯉꯥꯏ ꯍꯥꯏꯅ ꯑꯗꯩꯗꯤ ꯀꯩ ꯑꯁꯤꯁꯤꯅ ꯆꯤꯅꯤꯅꯤ ꯑꯗꯣ ꯆꯤꯅꯤ ꯂꯩꯔꯛꯑꯦ ꯆꯦꯡꯕꯥꯛ ꯂꯩꯔꯦ ꯇꯣꯉꯥ ꯂꯩꯔꯛꯑꯦ ꯑꯗꯩ ꯁꯤꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯌꯦꯡꯒꯦ ꯑꯗꯣ ꯁꯤꯁꯤꯅ ꯀꯩꯅꯣ ꯑꯣ ꯄꯥꯟ ꯑꯣꯏ ꯃꯥꯜꯂꯦ ꯑꯁꯤꯗꯅ ꯄꯥꯟ ꯂꯩꯔꯦ ꯑꯗꯩꯗꯤ ꯑꯁꯤꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯑꯁꯤꯁꯤꯅ ꯃꯣꯁꯣꯔꯤ ꯍꯋꯥꯏ ꯁꯤꯅ ꯍꯋꯥꯏ ꯃꯣꯁꯣꯔꯤ ꯂꯩꯔꯛꯑꯦ ꯑꯗꯨꯒꯩꯗꯤ ꯁꯤꯗ ꯃꯨꯔꯤ ꯂꯩꯔꯛꯑꯦ ꯑꯗꯣ ꯁꯤꯗ ꯕꯤꯁꯀꯤꯠ ꯂꯩꯔꯦ ꯆꯥ ꯊꯛꯄꯒꯤꯅꯦꯕꯀꯣ ꯑꯇꯩꯗꯤ ꯀꯩꯁꯨꯝ ꯂꯩꯔꯛꯇꯦ ꯁꯦ ꯀꯣꯝꯐꯣꯔꯠ ꯃꯆꯥ ꯑꯃꯒ ꯄꯨꯔꯒ ꯂꯥꯛꯑꯦ ꯀꯝꯐꯣꯔꯠ ꯂꯣꯏꯈ꯭ꯔꯦꯕ ꯑꯗꯨꯗꯨꯅ ꯑꯗꯩꯗꯤ ꯑꯇꯩ ꯀꯩ ꯂꯩꯔꯛꯀꯦ ꯑꯣ ꯀꯩꯅꯣ ꯂꯩꯔꯛꯑꯦ ꯊꯥꯎ ꯑꯃꯒ ꯂꯩꯔꯛꯄꯅꯦ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯨ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯁꯤ ꯊꯥꯎꯁꯤꯗ ꯑꯗꯨꯝ ꯆꯥꯏꯌꯦꯕꯀꯣ ꯑꯇꯩ ꯆꯥꯗꯦ ꯑꯗꯣ ꯅꯣꯡꯅ ꯆꯣꯠꯂꯒ ꯂꯥꯛꯑꯦ ꯑꯗꯣ ꯁꯤ ꯍꯥꯟꯅꯒꯤꯅꯦꯕꯀꯣ ꯁꯤ ꯂꯣꯏꯔꯦꯅ ꯁꯤ ꯑꯅꯧꯕ ꯕꯇꯜ ꯁꯦꯝꯃ ꯄꯣꯔꯛꯏꯅꯦꯕ ꯑꯗꯣ ꯁꯤꯇꯅꯤꯗ ꯃꯌꯥꯝ ꯑꯇꯩ ꯀꯩꯁꯨꯝ ꯑꯍꯦꯟꯕ ꯂꯩꯔꯛꯇꯔꯦ ꯅꯣꯡ ꯇꯥꯃꯟꯒꯤꯅ ꯑꯗꯨꯝ ꯆꯦꯜꯂꯛꯑꯦꯌꯦ ꯄꯄꯥꯁꯨ ꯑꯗꯣ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯂꯣꯝꯗ ꯆꯠꯄꯒꯤ ꯃꯦꯟ ꯂꯝꯕꯤꯗꯨꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯨ ꯅꯣꯡꯅ ꯊꯨꯝꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝꯁꯤ ꯅꯣꯡ ꯊꯨꯝꯃꯤꯁꯦ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯇꯅꯦꯕꯀꯣ ꯑꯩꯈꯣꯏ ꯌꯨꯝꯗꯒ ꯊꯨꯝꯃꯤ ꯈꯣꯠꯂꯤꯗꯣ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪꯇꯅꯦꯕ ꯅꯣꯡ ꯐꯥꯕꯗ ꯂꯣꯏꯅ ꯍꯟꯊꯈꯤꯅꯦꯕ ꯍꯥꯏꯗꯤ ꯏꯁꯤꯡꯗꯣ ꯆꯦꯟꯐꯝ ꯂꯩꯇꯅꯅꯦ ꯑꯗꯨꯝ ꯄꯨꯟꯁꯟꯅ ꯂꯩꯕꯩ ꯋꯥꯔꯤꯅꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯅꯣꯡ ꯂꯦꯞꯄꯗ ꯑꯗꯨꯝ ꯂꯣꯏꯅ ꯍꯟꯊꯒꯦꯕ ꯑꯗꯣ ꯃꯌꯥꯝꯁꯤꯗ ꯎꯆꯦꯛꯀꯤ ꯃꯍꯨꯝ ꯑꯃꯁꯨ ꯁꯥꯔꯦ ꯑꯗꯣ ꯒ꯭ꯔꯤꯜ ꯃꯊꯛꯁꯦ ꯑꯗꯣ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯇꯥꯡꯁꯤꯒ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯦ ꯃꯌꯥꯝꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕꯤꯔ ꯇꯥꯔꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯅꯦꯛꯁ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ